ꯃꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯕꯤꯔꯝꯃꯣ ꯍꯦꯛ ꯇꯧꯗ꯭ꯔꯕ ꯑꯩꯉꯣꯟꯗ ꯆꯤꯛꯄ ꯈꯣꯏꯗꯣ ꯆꯤꯛꯍꯟꯒꯅꯤ ꯆꯥꯔꯁꯤꯀꯣ ꯑꯗꯨꯗꯤ ꯅꯤꯅꯦ ꯏꯕꯥꯅꯤ ꯑꯗꯨꯗꯤ ꯊꯕꯤ ꯍꯥꯟꯅ ꯆꯥꯔꯁꯤ ꯊꯕꯤ ꯍꯥꯟꯅ ꯆꯥꯔꯁꯤ ꯅꯤꯅꯦ ꯏꯕꯥꯅꯤ ꯃꯌꯥꯝ ꯆꯥꯊꯣꯛꯁꯤ ꯍꯥꯎꯅ ꯍꯥꯎꯅ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦꯀꯣ ꯏꯃꯧ ꯅꯨꯄꯤꯅꯦ ꯍꯥꯎꯋꯦ ꯊꯕꯤꯁꯦ ꯍꯥꯎꯋꯦꯀꯣ ꯕꯦꯝꯃ ꯆꯤꯛꯀꯟꯒ ꯑꯃꯨꯛ ꯆꯠꯊꯔꯁꯤ ꯑꯗꯨꯗꯤ ꯁꯦ ꯅꯤꯅꯦꯒ ꯆꯥꯊꯔꯁꯤꯀꯣ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯆꯥꯗꯦ ꯅꯪꯒꯤ ꯃꯣꯔꯣꯛ ꯁꯥꯗꯕꯅꯤꯅꯦ ꯑꯂꯨ ꯇꯣꯂꯧꯔꯥ ꯇꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯣ ꯌꯥꯔꯦ ꯅꯤꯅꯦ ꯁꯤ ꯆꯤꯡꯖꯜꯂꯛꯀꯦꯁꯦ ꯆꯥꯛ ꯆꯤꯡꯖꯜꯂꯛꯀꯦꯁꯦ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗ ꯃꯇꯝꯗ ꯀꯛꯑꯒꯦ ꯁꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯆꯥꯔꯣ ꯅꯤꯅꯦꯁꯨ ꯆꯥꯔꯒꯦ ꯃꯌꯥꯝ ꯆꯥꯊꯕ ꯍꯧꯔꯒꯦ ꯕꯦꯝꯃꯒꯤ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯃꯌꯥꯝ ꯆꯥꯊꯔꯗꯕꯅꯦ ꯃꯌꯥꯝꯗꯅꯦ ꯅꯪꯒꯤ ꯃꯤꯡ ꯀꯩꯀꯥ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯆꯥꯛ ꯑꯩꯒꯤ ꯃꯤꯡ ꯈꯣꯏꯔꯦꯡꯉꯥꯟꯕꯤ ꯍꯥꯎꯋꯦ ꯑꯩ ꯂꯨꯀꯣꯛꯄꯒꯤ ꯁꯝꯁꯦ ꯍꯥꯞꯆꯕꯅꯤ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯣ ꯅꯤꯅꯦ ꯊꯣꯡꯕꯁꯦ ꯍꯥꯎꯕ꯭ꯔꯣ ꯌꯝꯃꯤ ꯍꯥꯎ ꯃꯣꯔꯣꯛꯁꯨ ꯈꯔ ꯇꯧꯔꯦ ꯍꯥꯎꯋꯦ ꯆꯤꯎ ꯏꯄꯥꯏꯁꯤ요 ꯍꯥꯎ ꯀꯦꯃꯦꯔꯥꯗ ꯑꯃꯨꯛ ꯌꯦꯡꯒꯗꯕꯅꯤꯀꯣ ꯅꯤꯅꯦ ꯊꯣꯏꯕꯤꯗ ꯌꯦꯡꯉ ꯆꯥꯊꯣꯏꯕꯤꯗ ꯌꯦꯡꯉ ꯀꯤꯠ ꯑꯃ ꯆꯪꯒꯗꯕ ꯍꯥꯎ ꯍꯥꯎꯔꯦ ꯍꯥꯏ ꯀꯥꯟꯗ ꯈꯨꯍꯥꯎꯁꯤꯗꯤ ꯕꯦꯝꯃ ꯏꯕꯥꯅꯤ ꯆꯥꯕꯁꯤ ꯈꯨꯍꯥꯎꯁꯤ ꯂꯩꯇ꯭ꯔꯦꯍꯦ ꯃꯌꯥꯝ ꯉꯁꯤ ꯌꯦꯟ ꯊꯣꯡꯕꯁꯦ ꯌꯥꯝ ꯊꯤ ꯍꯥꯎꯔꯦ ꯑꯗꯣ ꯏꯅꯝꯃꯅ ꯑꯩꯈꯣꯏ ꯕꯦꯝꯃꯒꯤ ꯃꯃꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯅꯦ ꯌꯦꯟꯁꯦ ꯉꯁꯤꯒꯤ ꯃꯌꯥꯝ ꯑꯩꯁꯦ ꯃꯨꯟꯅ ꯌꯦꯡꯁꯟꯕꯤꯌꯨꯀꯣ ꯍꯌꯦꯡ ꯑꯩ ꯐꯤꯂꯝ ꯀꯨꯝꯗꯣꯏꯅꯦ ꯍꯥꯎꯋꯦ ꯅꯦꯅꯦ ꯕꯣꯒꯠꯇꯤ ꯑꯩ ꯕꯣꯒꯠꯇꯤ ꯀꯧꯋꯦ ꯃꯌꯥꯝ ꯏꯃꯧ ꯅꯨꯄꯤꯅ ꯃꯃꯤꯡ ꯊꯣꯟꯕꯤꯈ꯭ꯔꯦ ꯍꯥꯎꯋꯦ ꯅꯦꯅꯦ ꯅꯪꯒꯤ ꯑꯂꯨ ꯍꯥꯞꯄꯁꯦ ꯍꯧꯖꯔꯅꯤ ꯍꯥꯎꯔꯦ ꯃꯌꯥꯝ ꯍꯣꯏ ꯆꯦ ꯈꯨꯍꯥꯎꯁꯤ ꯉꯁꯤꯒꯤ ꯇꯣ ꯗꯥꯏꯔꯦꯛꯇꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯣꯛ ꯃꯌꯥꯝ ꯂꯩꯖꯔꯦ ꯑꯗꯨꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ sida mà liều này cái tiếng hả nè hỏi anh dầm nè hỏi bên này nhìn ba đi nhà lên tụi mình bay độ xanh vậy mày hay giờ mình tụi mày bay mày ăn nhìn ý ba đi mà tụi mình giữ ấy xịt xe là kìa hay mày bay mày ăn nhìn ý ba đi mày ăn sao bao suy môn bị ba đi sao bao suy lo sần giờ lẽ duga yo mas to pibiyo so mas pibiyo mày ăn so mas pibiyo mà kamenda hay rồi kamenda
mayam ngasigidi video si loisanjarage oebako ngamdrebako waraubi yade sigidamagta ado ngasigidi video sida loisanjarage mayam bye bye